अहमद मरु ओइबा पाव इंटेलिजेंस अमदी सेक्यूरिटी की अहोब लेबदगी थोखिबा थौदोकसिंगनी मदुगिदमक लेंगाक्ता ताइनाबियु फुरुब अमतदा ताइनाबिगनु हाइना चीफ मिनिस्टर एन बिरेना फोंदोखरे कुकी मिलिटेंट सिंबु लाक्सिन बद थोकलिबा इरांग असि लाक्सिन बंगमगनी हाइना चनुरा लिंग लमचिंगले कंगलै पाकना फोंदोरखि अमदी कुकी मिलिटेंट सिंगा चटनबा सु कखतलु एमएलए तरा डिस्क्वालिफाई तौ हाइना ngasi su paksana wakat mifam pangthokre Northeast Window TV na sandok cheriba numidang paw asibo meeting tabiri pumna makpo CHAPLINA MAISNAM ne ko nona kurumzari hojik paw sandok na pizari Handak Manipur da thokiba yamna nungaitaba thodok sing asi lenga ki maikaida intelligence amadi security lapses lekibadagi thokibani madugi damak lengak ta tainabiyu kanagumba furup amana atopa furup amada tainabiganu blame tobiganu madugi responsibility lengak na logani haina chief minister N Birena Fongdokre Wafama Singasi or Secretariat ki conference hall da Hana Prime Minister Oramba Rajiv Gandhi bu Tamil Nadu gi Sri Parambadurda LTTE gi Society Bomber Amana Bom Pokai Handuna Hatkiba Numit Pun Ningsingduna Pangthokiba Anti-Terrorism Day gi Thoramda Chief Minister na Haikibani Thoramaduga Ngapigani Aduda Minister Singh MLA Singh Chief Secretary Civil Amadi Manipur Police ki Awang Bathaki Officer Singh Sarukyaki Thauramadu Saruk Yakiba Pumna Magna terrorism gi mayokta lepnanaba amatta oina wasak lominake Chief Minister na hai handak thokliba pamdaba thodok sing asi kanglup amana amagi mayokta hoban nati lengak ama oibagi mapandagi changlakpa mitop sing khandok na bahotnaba phataba thabak tawba myoy singi mathakta chathaba thabak singdagi thorakkibani Hojik Manipur da tamna tandu leitaba hanjilakpa hore mafam kayada Central Paramilitary Force sing deploy tawduna law and order ngak senbagi thabak chathari Marak sida thokiba thodok sing asina maram oiraga Manipur gi kuki community gi miyoy kaya Mizoram da Delhi da atay mapan lam singda lei hairiba asi yamna nungaitaba wafamni Manipur si makhoi gi su lamni Missionary Singh amadi ministerial level gi team Singh thaduna makhoi bu lawruna ba thabak paikhatlagani aduga makhoi bu safe oigedaba mafam amada lehanana ba singani haina Chief Minister Birena Fongdokhe Mahana makatana hai hauzik kanagumba amatana kanglup amagi ming panduna wahai phajadaba sizinaduna ngangba lawba Fongdokpa chumdre Mapandagi sanghalakpa chingdi thingnana ba honorba Fataba Karbar Tobusing Tingana Bohana by Sakara Malay with an iPadana, Equishukara, Honazabana, the Bukanagum community against Madugi Mayok Toki with the equality. Taugena Canbusulate. The leader Mizoram, the Guhati, the Sealagalay, Harry Cookie, still nouching, Karigino, still nouching Mapana lady wishing to equate Timamasiamaga, Salaga Moibo, Manipura Poraga, Sepo Bazagada, Moigita Maka, Selanga Tamba. Mapanda lehenba Mizoram da lehi lehi gumba si tab da nuaiti adagi tampaki leiriba civil society mayam da sokoi hujik irang togo matam nate rally play card jati ma da nuai roi da wahi wata thetlaga wa ngang ba matam nate yes ekoi government da taina biu aina appeal tawninge adudi any community evena pen da nuai ta lei bakanda government da ekoi gi asoi ba ekoi gi lapses thokriba thodok tumak ekoi gi security lapses intelligence lapses leibugi ne ekoi lowe aduna Community Kudimana, I quite the Tainabio, Madugi responsibility equilogi. Toibotogoxi, Zati Masilgi Iranate, Toibotogoxi, Gomenga, not Togo Pota, Pen the Bugitabunis. I don't know Zati Yamaga, owner of Tobogi, I could lower my under Hajiri, Tokyo, Nax how would the Lambi, Thingba, Thing the Bakra, Sama Sukra lady. The Mashida Sumayamna issue in a Sagat Pigano. Gomena, Zigam Kana, Army of Tokana. Adagi paramilitary forces ko thokana leiba tension leiba aba adjoining area mayam punamakta yam loina deploy tokre terrorism game adi terrorism ki thabak thorum sing horpham pandam kaya leramgani badu thangai semobudi terrorism na ngasi bhawbada prithvi da kari makhalam tagi kana ba madugi afaba fall porki britri khangudana hantak phokki ba thogok se koi punamang na thamoi sokna nuaite Madura like Hidraba, like Hidrabi,
ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯤꯆꯝꯁꯤꯡ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯨꯕꯗ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯅ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛ immediately ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯀꯗꯒꯦ ꯑꯗꯨꯅ ꯃꯁꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯂꯦꯚꯦꯜꯗꯒꯤꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯦꯕꯤꯅꯦꯠꯀꯤ ꯂꯦꯚꯦꯜꯗꯒꯤꯁꯨ ꯑꯣꯅꯔꯦꯕꯜ MLA ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤꯁꯨ ꯃꯁꯤ ꯍꯣꯠꯅꯔꯦꯅ ꯇꯝꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯕꯨ ꯁꯤꯗ ꯄꯣꯔꯛꯑꯒ ꯏꯪꯅ ꯆꯤꯡꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯄꯣꯠ ꯑꯃ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯁ꯭ꯇꯦꯠꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯍꯤꯡ ꯇꯨꯝꯗ ꯆꯥꯗꯅ ꯍꯣꯠꯅꯔꯤ ꯀꯅꯥꯝꯇ ꯄꯣꯊꯥꯅꯗꯦ ꯃꯔꯝꯗꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯣꯛꯍꯟꯅꯤꯡꯂꯤꯕ ꯊꯧꯗꯣꯛꯇꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯗꯅꯕ ꯍꯥꯏꯗꯅ ꯍ꯭ꯌꯨꯃꯤꯅꯤꯇꯤ ꯑꯣꯏꯕ ꯄꯣꯠ ꯈꯔ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯄ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯔꯦ ꯉꯥꯏꯍꯥꯛ ꯁꯥꯎꯅꯔꯨꯔꯁꯨ ꯉꯥꯏꯍꯥꯛ ꯄꯦꯟꯅꯔꯨꯗ꯭ꯔꯒꯁꯨ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯦꯄꯥꯁꯤꯇꯤꯗ ꯍꯣꯠꯅꯔꯀꯥꯟꯗ ꯖꯥꯇꯤ ꯑꯃꯗ ꯕ꯭ꯂꯦꯝ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯖꯒꯦ ꯍꯥꯏꯗꯅ ꯃꯁꯤꯃꯇꯪ ꯑꯩ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔ ꯔꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯅꯕ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯗꯤ ꯒꯣꯔꯃꯦꯟꯠꯅ ꯁꯨ ꯇꯧꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯕꯅ ꯑꯣꯏꯒꯅꯤ ꯃꯈꯣꯏꯕꯨ ꯂꯥꯛꯁꯤꯜꯂꯕꯗꯤ ꯏꯔꯥꯡ ꯂꯩꯔꯣꯏ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯄꯥꯝꯕꯩ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯆꯅꯨꯔꯥ ꯂꯝꯆꯤꯡꯂꯦꯜ ꯀꯪꯂꯩꯄꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ CLKꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ CH ꯄꯥꯛꯄꯤ ꯆꯅꯨꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠ ꯑꯅꯤꯅ ꯆꯨꯡꯁꯤꯟꯅꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯒ ꯆꯠꯅꯔꯤꯕ ꯁꯨ ꯑꯁꯤ ꯍꯟꯗꯣꯛꯅꯕꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯇꯨꯡꯀꯣꯏꯕ ꯋꯥꯈꯜ ꯑꯃꯗꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯌꯨꯝꯂꯣꯟꯅꯕ ꯂꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯂꯅꯥꯏ ꯑꯃꯗꯤ ꯀꯥꯡꯕꯨ ꯅꯠꯇ꯭ꯔꯒ ꯐꯨꯔꯨꯞꯁꯤꯡꯅ ꯈꯣꯡꯆꯦꯞ ꯍꯥꯏꯔꯛꯇꯅꯕ ꯂꯩꯉꯥꯛꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯃꯊꯧ ꯇꯥꯏ ꯃꯤꯖꯣꯔꯥꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ MLA ꯃꯥꯄꯟꯅ ꯃꯐꯝ ꯑꯗꯨꯒꯤ CSOꯁꯤꯡꯒ ꯄꯨꯟꯅ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤ ꯂꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯃꯤꯇꯣꯞꯀꯤ ꯃꯐꯝ ꯑꯃꯗꯤ ꯋꯥꯀꯥꯏ ꯁꯨꯡꯒꯠꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯗꯨꯅ MLA 10 ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒꯤ ꯄꯥꯏꯐꯝ ꯊꯣꯛꯄ ꯃꯊꯧꯗꯥꯡ ꯑꯗꯨ ꯅꯤꯡꯁꯤꯡꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟꯠꯒꯤ ꯃꯥꯌꯣꯛꯇ ꯇꯥꯈꯤꯗꯅꯕ ꯍꯣꯠꯅꯕ ꯆꯪꯉꯤ ꯍꯥꯏꯅ ꯄꯀꯥꯄꯤ ꯆꯅꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ Manipurgi tongan-tonganba mafamsingda kokomigi banner makhada MLA 10na tokhaiba administration tanbagi mayokta haukiba numit kayanidagi pangthoktuna lakpa wakat mifamsingi saruk ama oina ngasi huikap apunwa maira paibina sinduna huikap mayai lekaida wakat mifam famkhre ngasigi wakat mifam aduda saruk yakibi all huikap maira paibigi member Sorai Sam Premitana Hai Manipur gi apunbagi saktam kaibi yaroi apunbagi saktam da singna raklabadi aikhoi tumina leitok loi athuba matamda Manipur da NRC chatnahangadabani kukilal hoba singa thamliba su athuba matamda lauthokadabani hairaduna kokomina changsilakba khongjang kaya dasu saruk yagane haina su phongdoki aikhoi maitai nupi gi thaunadi lalabadi lale haijaba mi dong akui bangami sinaragabadi maitai nupi gi thaunado aikhoi utpa matam oire hauji aikhoi lanwam phiran thenanaba lanjangnaba sem saro haiba matam du yore khoi gi isa ina sing aikhoi gi mungda side na de haiduna aikhoi tumina leithokadra ba manipur gi saktam na suluba phiba masi yawa matam da aikhoi kari gi tumina leigadage apunba gi saktam da sinaraglabadi aikhoi tumina leibi yaroi hirang khuding makta gi CEO so sina sangsil lagliba khongthang sing amadi manipur kanna ba hirang khuding makta organization mayam sina sangsil lagliba khongthang sida aikhoi tumina leifam thokte shanti leisi aikhoi khanaba pamde maruina MLA 10 na hauji tongan administration ma daliba se aikhoi yaba ngamloi manipur gi saktam sukai bi aroi manipur gi saktam kai bi aroi apun manipur gi saktam kai bi aroi manipur gi NRC manipur gi NRC Khongman Okram Chuthek tasu ngasi Naharol Yaifa Thorang Club na sinduna wakat mifam famkre Mifam aduda club asina kwanba Okram Chuthek tagina basikong uku faubagi maira paibi sing amadi club ki volunteer sing saruk yaki ba singna kuki militant singna maitai gi mayok ta onsin duna lan tauba yummai thaba mi hatba faba yaningde haina phongdok naki Kuki militant singa chathaba su agreement makha sangthaganu kuki MLA 10 na demand tawriba tokhaiba lengak pibe yaroi makoi bu disqualify tawgadabani haina su mifam aduda wangang ki basingna phongdok narakhi Kongpal Naurembam lekai dasu Manipur gi saktam kaibe yaroi haibagi matangda wakat mifam ama phangkhre wakat mifam aduda saruk yakiba Kongpal Naurembam lekai gi maira paibi gi member KSH Mamtana hojik leiriba irang asi lengak na athuba matamda waroisin puraknana ba apamba phongdorakli
lamdam asida thokliba kangluk ki achauba irang asigi khudong chaba lauraga MLA tarana tokhaiba administration ki dabi tawraklaba fawba hojik paliba lengak asina tumina laithokli election gi matam oiram labadi lekai lekai chatuna campaign kaya tawram lagani tawriba irang asida lengak na tumina laithokliba asida miyamna yengduna leibang ngamdare mi paiba fawre hairi अकोई की थमोई दा पेंथोक चबा नत्रगा यंथोगा लेबा ngambagi thongna do ngasi de khoi desu mangak pagum phawi khoina pamjaba se maikai amadagi natraga maikai amadagi manipur gi sakam sokai kai da bida ngasi leiriba atop ikuru ki chinenau sing amasong akoi gi chinenau sing yanaba ma poroktana santi gi lambi da sangchen minana bagi tamakta madu gi poram ado akoi gi leingak na yakpiyo haiba se kongpal naurabam lekai amasung masigi akoi beda leiriba lekai manga gi punba nupi singna leingak ta thamjari haiba se ngasi numidang wairam kangchup ki singda da leiba maitai khunda khunja singna bunker saduna khungak senanaba leiringai khutlai matik chana paiba kuki militant group amana nongmai kapsenduna bunker thugaina ba amadi yummai thanaba thaurang tawrakpadagi khunja singna su license nongmai kaptuna mayukna ki hairi Tanjaduda mafamduda 22 Assam Rifles ki B company ki troops sing changsiduna maikai anina nongmai kapna ba lepna ba amadi handokna na ba themjinna ba hotna ki hairi asomna yamna mi painingai oiba fibam amada leiringai da Manipur Police Commando gi team sing mafam aduda changsilakhi masing yamlaba commando sing changsil lakpadagi kuki militant sing adu mafam adudagi khutlai thuna handokhi haina pawgi source amana newtv da hairakli Hojikna phangba pau amana kuki militant singa kapna baduda maitai macha ama sokhi hairi Amaromda hojikta phangba atopa pau amana numidang pung 8 makhai rom muk tabada Bisnupur district ki manung chanba fubala maning Chingda Central Paramilitary Force ki troop ama changsilubada hana fumduna thamlamba bomb ama ahoba makholga loinana pokhai kre hairi adubu asokapan ki paudi lectre Manipur da thokliba irang asiga mari leinana ngasi Guwahati gi Manipur basti manung chana leiriba Rajbari da World Meat Council WMC na sinduna CSO singi oiba mifumama fangkre hairi World Meat Council gi Assam unit na thokpa cherol amada ngasi gi meeting aduda WMC gi chairman Haigruzam Nabashyam na chief guest oina saruk yaduna tongan ba Assam gi CSO singi luchingba sing maru oina Ngangam Baldev Yengkhom Upendra Khemamayum Dilip Usam Dipak Irabati Devi na chingba sing na saruk yakhi Mifam aduda mapandagi changlakpa chin kuki amasung maitai singi marakta thokliba irang asi loisinna ba maitai singbu scheduled tribe ki manung channa constitution na piriba protection fanghan baga loinana Manipur da NRC athubada chatna handuna immigrants singna yalhomi singda chathariba miot mine adudagi kangada bani hairi Mifamaduda Mitei Singi Adiba Lifeform Sing Thugaiba Kuki MLA Tarana Tonganba Administration gi Dabi Tawrakliba Amadi India Lengangna Immigrant Kuki Militants Singa Taunadiba Su Athubada Handokadabani Haina condemn directly. Loinana Mizoram CM na Manipur gi Manungi Oiba Wafam da Khut Thinjiloidabani Haina Palladuna Politics parties singna hojik Manipur gi oirakliba fibam asigi khudong chaba lauraga politics sanaba lepkadabani haider dunasu victims oriba mitei singbu irang saugatpa oina media houses singna utliba asi tokpinaba appeal directly Union Home Minister Amit Sahana Manipur da tangdu leita ba purakna na bhotna ba asi India government ki mathauni haina Mizo Civil Society Organization na thamkiba wafam adu taramna oi haina kanglaipa kanbalu KKL gi General Secretary Luangcha Yu ngamkhai ngakpana phong directly adu manamag yamlaba kuki militant singna mitei singda landarakpadagi Matungda tumina lesson ba amadi suda leiriba kuki militant group kontra asi ben group ni haina laukthokta amadi maitai gi lalholuk punna ben tawba group sing ni haina laukthokliba asigi matangda sengdokta amadi tumina lesiliba si Yaning de haina fongdok laduna Manipur gi Security Advisor Kuldip Singh na su camta leiramdaba kuki lalhoba singgi amadi mangkiba kutlai singgi masing chapchaba haibang ngamdriba karigino hangladuna athuba matamda chapchaba masing khangdoktuna makhoigi mathakta FIR chanduna action lokhat kadabani haina taksilakli Chief Minister na athubada awa ana taraba mitei singbu rehabilitate tawduna mayum makai
साबीगदबने म्यांमारदगी लाकपा कुकी मिलिटेंट सिंगा इंडिया गवर्नमेंट का सु चटनरिबा सि अरानबा खोंगथांगनि मरम असिना सु हंदोक्तुना मखोइबु आउटलॉ ऑर्गेनाइजेशन ओइना लाउथोउ हाइना KKL ना डिमांड तौरी मणिपुर इरांग लेट्रे तंगदु लेता बलमदम अमा ओइरे हाइरबसु नोमदा चंगदुबा यादबा पलमसिंग अमदि हिदाक लांगथकसिंग पुसिलकपा ngमद्रि फिबम असिदा मतौ करमना तंगदु लेताना पुरकदौरिबनो हाइनसु KKL ना हंगलकलि अरोइबदा मरु ओइबा पाउ अमुखना इंटेलिजेंस अमदि सिक्योरिटी की अहोबल लेखिबदगी थोकिबा थौदोकसिंगनि मदुगिदमक लेंगाता ताइनबियो फुरुप अमतदा ताइनबिगनो हाइना चीफ मिनिस्टर एन बिरेना फोंदोखरे कुकी मिलिटेंट सिंगबु लाक्सिलबदी थोकलिबा इरांग असि लाक्सिन मंगमगनि हाइना चनुरा लमचिंग लेल कांगलाइपाकना फोंदोरखलि अमदी कुकी मिलिटेंट सिंगा चटनबा सु कखतलु MLA तरा डिस्क्वालिफाइड तौ हाइना ngasisu पाकसन वाकत मिफम पांथोखरे मतंग असिदा ngasiगी ओइनदी नॉर्थ ईस्ट विंडो टीवी की मणिपुरी पाउ लिसनजरे मीटिंग ताबिरी बपुमना मपु चैप्लिना मैस्नामना अमुका हना खुनुमजरी अमसुंग काइनना बया थंगनिजरी।